ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯋꯥꯔꯤꯗ ꯊꯣꯏꯕꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯒꯤ ꯅꯥꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯇ꯭ꯔꯛꯅ ꯇꯛꯈꯥꯏꯗꯨꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯁꯨꯔꯖꯁꯨ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯀꯟꯁꯇꯦꯕꯜ ꯀꯨꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯀꯗꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯌꯨꯝꯗ ꯊꯣꯏꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔ ꯑꯗꯨ ꯑꯃꯨꯛꯀ ꯔꯤꯗꯥꯏꯜ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯤꯅ ꯀꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯀ꯭ꯋꯥꯛ ꯑꯃ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯅ ꯌꯨꯝꯗ ꯑꯁꯨꯝꯅ ꯆꯪꯂꯛꯇꯨꯅ ꯁꯤꯕ ꯑꯁꯤ ꯐꯠꯇꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟ ꯑꯃꯗꯤ ꯀꯟꯁꯇꯦꯕꯜ ꯀꯨꯅꯥ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯀꯔꯝꯅ ꯂꯣꯠꯁꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯔ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯃꯊꯧꯗꯤ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯁꯥꯔ꯫ ꯀꯟꯁꯇꯦꯕꯜ ꯀꯨꯅꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯝꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ? ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯂꯩꯔꯝꯒꯗ꯭ꯔꯣ? ꯌꯥꯝꯅ ꯄꯣꯡꯅ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯃꯗꯤ ꯀꯟꯁꯇꯦꯕꯜ ꯀꯨꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯝꯗꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯇꯟꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯟꯁꯇꯦꯕꯜ ꯀꯨꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯗꯤ ꯇꯥꯍꯜꯂꯝꯗꯦ ꯑꯃꯗꯤ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯠꯇꯕ ꯑꯍꯤꯡꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯌꯥꯝꯅ ꯀꯤꯅ ꯀꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯨꯕꯥꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯁꯨꯕꯥꯁ ꯊꯕꯛ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ "ꯆꯥꯛ ꯆꯥꯔꯕ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ "ꯑꯩ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯈꯟꯐꯝ ꯑꯃ ꯈꯪꯗꯦ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯇꯧꯔꯤꯕꯁꯤ." ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯨꯕꯥꯁꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯗꯦꯗꯅ ꯅꯪꯕꯣ?" ꯊꯣꯏꯕꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯝꯂꯒ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯇꯧꯔꯤꯕꯁꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯀꯤꯅ ꯁꯨꯕꯥꯁꯇ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯨꯕꯥꯁ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯋꯥꯐꯝ ꯑꯗꯨ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯋꯥꯐꯝ ꯑꯗꯨ ꯁꯨꯕꯥꯁꯇ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯗꯁꯥ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯑꯃꯗꯤ ꯀꯅꯥꯒ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯗꯤ ꯃꯍꯥꯛ ꯐꯣꯟꯁꯨ ꯄꯥꯏꯈꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯁꯨꯕꯥꯁꯄꯨ ꯈꯨꯗꯛꯇ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯕꯥꯁꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯃꯗꯤ ꯃꯤꯇꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯈꯨꯗꯛꯇ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯨꯄꯃꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯃꯥꯡꯈꯤꯕꯒꯤ FIR ꯑꯃ ꯇꯧꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯗꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ, ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯊꯣꯏꯕꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯍꯤꯛꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯆꯦꯟꯕ ꯏꯁꯤꯡꯅ ꯃꯁꯥꯒꯤ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯠꯄꯒꯨꯝ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯂꯤ꯫
ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯠꯈ꯭ꯔ ꯐꯥꯎꯕ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅ ꯆꯠꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯂꯩꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯑꯅꯤ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯔꯝꯅ ꯀꯥꯎꯊꯣꯛꯂꯒꯅꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯉꯁꯤꯁꯨ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯎꯅꯤꯡꯕꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯛ ꯃꯔꯛꯇꯗꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯏꯕꯤꯕꯨ ꯈꯥꯝꯂꯝꯂꯕꯗꯤ ꯀꯌꯥꯝ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯆꯩꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯏ ꯊꯣꯏꯕꯤꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯗꯨꯝ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯍꯤꯗꯥꯛ ꯊꯥꯔ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯑꯔꯣꯏꯕꯗ ꯁꯨꯕꯥꯁꯅ ꯑꯅꯨꯄꯃꯥꯕꯨ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯉꯐꯥꯎ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡꯗ ꯊꯋꯥꯏ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯤ ꯃꯔꯝꯗ ꯃꯃꯤꯡ ꯆꯠꯂꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 2.5ꯃꯨꯛꯇ ꯊꯥꯞꯅ ꯂꯩꯔꯝꯃꯤ ꯑꯅꯨꯄꯃꯥꯅ ꯁꯨꯕꯥꯁꯇ ꯃꯈꯣꯏ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯕꯥꯁꯇꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯋꯥ ꯑꯁꯤ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯨꯕꯥꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯨꯄꯃꯥꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯨꯄꯃꯥꯗꯤ ꯁꯨꯕꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ ꯃꯔꯛ ꯃꯔꯛꯇꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯄ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯎꯅꯕ ꯐꯪꯂꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯃꯠꯇꯅ ꯀꯥꯏꯅꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯆꯦꯟꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯀꯞꯂꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯒ ꯑꯅꯨꯄꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯍꯤꯛꯂꯗꯨꯅ ꯀꯞꯂꯒ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯇꯧꯕꯕꯨꯗꯤ ꯑꯅꯨꯄꯃꯥꯅ ꯎꯈꯤꯕ ꯑꯃꯗꯤ ꯇꯥꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯪꯗ ꯉꯥꯛꯇ ꯑꯣꯏꯖꯔꯕꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯃꯗꯤ ꯋꯥꯈꯜꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯃꯤ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯪ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ ꯑꯃꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯣꯛꯅꯕꯒꯤ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯒ ꯎꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯂꯦꯞꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯕ ꯁꯨꯕꯥꯁ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯑꯅꯨꯄꯃꯥ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯨꯕꯥꯁꯄꯨ ꯈꯪꯍꯟꯗꯅ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯁꯨꯕꯥꯁꯁꯨ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯀꯥꯕ ꯑꯗꯨꯒꯨꯝꯅ ꯑꯅꯨꯄꯃꯥꯗ ꯃꯍꯥꯛꯀꯤ ꯍꯩꯗꯥꯛ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯍꯥꯏꯔꯝꯂꯒ ꯑꯣꯐꯤꯁ ꯀꯥꯔꯝꯃꯤ ꯁꯨꯕꯥꯁꯅ ꯑꯣꯐꯤꯁ ꯀꯥꯈꯤꯕꯒ ꯑꯅꯨꯄꯃꯥꯅ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯑꯅꯨꯄꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯃꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯃꯤ ꯑꯅꯨꯄꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯣꯟ ꯑꯗꯨ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯇ ꯃꯥꯜꯂꯝꯗꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯑꯣꯏꯅ ꯃꯥꯜꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯐꯣꯟ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯦꯂꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯑꯅꯨꯄꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯂꯝꯃꯤ ꯃꯍꯥꯛ ꯐꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯐꯤꯡꯅ ꯑꯃꯗꯤ ꯊꯨꯅ ꯋꯥ ꯑꯗꯨ ꯉꯥꯡꯂꯝꯃꯤ ꯑꯩ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯑꯩ ꯃꯥꯒ ꯎꯅꯗꯨꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯒꯦ ꯇꯧꯕꯅꯦ ꯑꯩ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯅꯨꯄꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯣꯟꯗ ꯄꯥꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯑꯩ ꯏꯁꯥꯃꯛ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯅꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯂꯩꯕ ꯃꯥꯜꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯗꯨ ꯇꯥꯕꯗ ꯑꯅꯨꯄꯃꯥꯅ ꯂꯦꯞꯇꯅ ꯍꯣꯏ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤꯅꯦ ꯉꯁꯤ ꯑꯩ ꯗꯥꯛꯇꯔꯒ ꯎꯅꯕ ꯌꯥꯒꯗ꯭ꯔꯣ ꯑꯅꯨꯄꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯈꯟꯊꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯉꯁꯤ ꯑꯩꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯅꯤꯈꯛꯄꯨꯗꯤ ꯂꯩ ꯑꯩ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯔꯒ ꯍꯥꯏꯖꯔꯛꯀꯦ ꯈꯔ ꯊꯨꯅ ꯍꯥꯏꯕꯤꯔꯛꯎꯕ
ꯑꯩ ꯗꯥꯛꯇꯔꯒ ꯎꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯃꯥꯅ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯇ ꯍꯥꯏꯔꯝꯃꯤ꯫ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯁꯦꯗ꯭ꯌꯨꯜ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯟꯆ ꯕ꯭ꯔꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯄꯤꯔꯣ, ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯅꯨꯄꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ, ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯅꯨꯄꯃꯥꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯉꯥꯏꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯑꯅꯨꯄꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯄꯤ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯁꯥꯅ ꯃꯁꯥ ꯃꯇꯣꯝꯇꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯊꯣꯏꯕꯤ, ꯏꯃꯥ ꯂꯥꯛꯂꯦ, ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯑꯅꯨꯄꯃꯥꯅ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯨꯕꯥꯁꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯎꯕꯗ ꯑꯅꯨꯄꯃꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯐꯣꯟ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯈꯤꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦꯜꯂꯣ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯌꯥꯝꯅ ꯂꯨꯕ ꯐꯥꯏꯜ ꯑꯃ ꯂꯪꯊꯣꯛꯂꯝꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤ꯫ ꯌꯨꯝꯁꯤꯗꯤ ꯁꯣ ꯄꯥꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛꯄꯣ? ꯁꯨꯕꯥꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯅꯨꯄꯃꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯂꯗꯨꯅ ꯑꯩ ꯕꯖꯥꯔꯗ ꯂꯥꯛꯂꯝꯕꯅꯤ, ꯄꯣꯠ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯁꯨꯕꯥꯁꯅ ꯑꯅꯨꯄꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ, ꯑꯩ ꯈꯪꯉꯦ ꯅꯪ ꯅꯆꯤꯟ ꯊꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯣ, ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛ? ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯌꯨꯝꯗꯒꯤ ꯅꯊꯟꯇ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯁꯥ ꯁꯨꯛ ꯁꯥꯈ꯭ꯔꯁꯤꯗ ꯕꯖꯥꯔ ꯆꯠꯂꯤꯃꯤ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯃꯃꯩꯗ ꯋꯥ ꯑꯗꯨ ꯂꯣꯠꯄ ꯌꯥꯔꯛꯇꯕꯗꯒꯤ ꯑꯅꯨꯄꯃꯥꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯉꯁꯤ ꯗꯥꯛꯇꯔ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯀ ꯎꯅꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯝꯕꯅꯤ, ꯃꯥꯒ ꯎꯅꯕ ꯆꯠꯂꯝꯕꯅꯤ꯫ ꯑꯅꯨꯄꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯨꯕꯥꯁ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯦꯀꯣ, ꯅꯪꯅ ꯑꯩꯁꯤꯕꯨ ꯃꯤ ꯑꯇꯣꯞꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯣ? ꯁꯨꯕꯥꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯅꯨꯄꯃꯥꯅ ꯈꯨꯗꯛꯇ ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ? ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯣ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯏꯆꯥ ꯊꯣꯏꯕꯤ ꯂꯩꯈꯤꯗꯕꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯔꯥ? ꯏꯆꯥ ꯊꯣꯏꯕꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯀꯡꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯅ ꯀꯥꯎꯊꯣꯛꯅꯕ ꯁꯔꯨꯛ ꯌꯥꯅꯕꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯩꯔꯤ ꯑꯁꯤꯗꯤ ꯀꯅꯥꯗ ꯍꯥꯏꯔꯨꯒꯅꯤ? ꯅꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯅꯨꯄꯃꯥ ꯁꯨꯕꯥꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯄ ꯈꯪꯍꯧꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯨꯕꯥꯁꯇ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯩꯁꯨ ꯈꯪꯉꯦ ꯅꯪ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ, ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒꯦ꯫ ꯃꯗꯨ ꯍꯥꯏꯅ ꯑꯅꯨꯄꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯕꯥꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯅꯨꯄꯃꯥꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯔꯕ ꯃꯃꯥꯡꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯗꯨ ꯐꯍꯟꯅꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯊꯥꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯇꯥꯔꯝꯂꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯨꯕꯥꯁꯀ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯗꯕꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯍꯦꯛ ꯇꯥꯈꯤꯕꯒ ꯍꯥꯟꯅꯒꯤ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯛꯇ ꯁꯅꯥ ꯃꯆꯨꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯊꯥꯖ ꯑꯗꯨꯁꯨ ꯇꯞꯅ ꯉꯁꯪ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯩ ꯆꯠꯂꯝꯃꯤ꯫ ꯁꯤꯇꯤ ꯑꯗꯨꯗ ꯎꯔꯤꯕ ꯑꯗꯨ ꯉꯁꯪ ꯉꯥꯡꯗꯨꯅ ꯉꯥꯜꯂꯤꯕ ꯊꯥꯖ ꯑꯗꯨꯈꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯝꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯄꯦꯇ꯭ꯔꯣꯂꯤꯡ ꯗ꯭ꯌꯨꯇꯤꯗ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯐꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠ ꯑꯃꯗ ꯌꯥꯝꯅ ꯑꯃꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯗꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯣꯚꯔꯦꯖ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯈꯣꯏ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯆꯦꯛ ꯇꯧꯔꯨꯆꯣ꯫ ꯑꯣꯚꯔ ꯑꯦꯟड ꯑꯥꯎꯠ꯫ ꯃꯦꯁꯦꯖ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫
amadi police officer ani adu gari adu thautuna national highway adu tamna chatlami. National highway adu hegyobaga police officer ani aduna mong amadi amukta fau tadriba khonjel kaya ama taba horaklami. Lambi adugi mapanda leiriba ching adugi hek mathakta thokliba thaja adu hojiksu ngasang nanglami. Matang aduda highway aduda adugi matikda kanna nuksi silaklami haibada gari adu thautuna chatpa yaramde. Amadi gari adugi headlight adu masa mathanta on off tauba horaklami. Madhubada police officer aduna driver aduda khonjel adu yamna ngakna karino nangna tawridubo aidi kaisum tawde sir masa mathanta tawrakpani haiduna driver aduna khonjel adu yamna kina khumlaklami. Matang aduda kanak mamana yamna kana nokpagi khonjel ama taraklami. Khonjel adu tabada police officer ani adu punga ngaklami amadi masa pumbagi tu adu chap yunglami. Police officer ani adugi hakchang adu humangna punglupluplami. Matang aduda ikang khongdana gari adugi akoiba adu amuba mami amana pungkup kupsilami. Amuba mami aduna kupsin kibana maramoibana police officer ani adu gari adugi mingseldagi mapanda karima tauba fanglamde. Police officer ani adu huji gari adugi manungda mamlaba ka manungda thamkibagum tawrami. Gari adu driver aduna mamangda thaugatpasu yadabagum amadi maningda hanthabasu yadabagi phibamda leirami. Karino tawrisibo haiduna police officer aduna yamna kina driver aduda hanglami. Matang aduda gari adugi manungda leiramba walkie talkie set aduda message amaga muklaglami. Chelo, mafam asidagi yamna thuna chelo. Message adu tapaga police officer ani aduna gari manungdagi tholaktuna chenkibana fagani haiduna khalami. Makhoi anima gari adugi thong adu hangdoktuna yamna kina chenba horaklami. Khara chelaglaba matungda makhoi anina ikhang khongduna lambi adugi mapanda asiba hakchang ani khak yanduna leiba urami. Makhoi animak soradu thabet holaduna chapleblami amadi asiba hakchang ani adubu munna yengduna mafam aduda leptuna leirami. Masegi national highway asi mathong chaba highway di mandehe hairaduna police officer aduna mahaki mobile gi torch adu thanduna lambi adugi mapanda yanduna leiriba asiba hakchang ani adubu yenglami. Mamlaba ahing aduda makhoina torch adugi mangalda ukibadu makhoi animak thajaba ngamlamde amadi punga ngaglami. Police officer ani aduna yanduna leiriba asiba hakchang ani adu makhoi anigi masakka chap manana urami. Makhoi anigi asiba hakchang adu lambi adugi mapanda yanduna leiba urami. Madu hekobaga police driver adu soradu thabet holaduna mafam adudagi yamna kanna chenduna chatlami. Matang aduda police gari ama yamna kanna thauduna laglami amadi driver adubu thomjilami. Madu ubada police officer adudi masa mathanta heart attack oiduna mafam aduda sirami. National highway asida thogliba thogdo asi ngasi fawada kanamatana su ukhidri amadi takhidaba thogdo oirami. National highway asida thogliba thogdok sing asi masak uba fangdraba mapangal yamna kallaba thawaina tawbo oiramgadra natraga mihatpa mana yamna haisingna khallaba matungda hatpa oiramgadra mase pumna magasi khangnabagi damakta national highway ki mathangki episode taba kawiganu. Wari asibu karigumba mayamna pambi pataragadi channel asibu subscribe tawbiramu amadi video asibu like and share amukta tawbiramu. Mathangi video da anopa episode anopa wari amaga loinana unarasi habasaga loinana yengkopam loyang anbana mayam pumna maktaki kainabag yatag nisari.